Taranipan suba Lok Sabha meekhal gamari leinana ngasi chathariba repolda Moirang Kampu Sajeb Upper Primary School da hangba polling station number 3/11 da mathou touba inner agent Amagi Mapuroibada meeoi amana telephone gi Khuthang Da Kihallakhre hairi ngasi pangtok river repolator Moirang Kampu Sajeb Upper Primary School da hangba polling station number 3/11 da ngasi numidang wairam pung ahum rom tap phawbada punna voter chamapan ga nifum doi leibigi manung da voter chatri ka kun ga nipana vote thadana duna chada humbutra taret ka dasming ani gi chang da vote thadana ke Nakalamarom the S Ivovi Primary School is wing the hangba polling station number 3/21 the punma voter masing lising among sub namari leibigi manung da numidang weram pung mari fawda voter masing chahum ga humfuna vote thada duna chada kuntra manga dasmik nipan gi chang da vote thada na ke TOMTV na polling station ani sigi oiba ayuk pung tare tagina hausi fawda polling station ani sida koina satuna yengba matamda yamna santi oina yamna ingna singna thadabagi paw fangi loinana pamdaba thodok thoktanabagi damakta hariba polling station ani asida matik saba central security force yauna set ki forcing bari leinaba koi Manipur police ki official sing yauna yamna section thorang lokatpa polling station gi akoi bada koi gi bari leinaba police personnel singna yamna checksin na ngakpa aduga outer ring aidana tongan ba makhakta su akoi bada periphery gi akoi bada leiriba security measures sing lokat bana marum oikanda pamdaba thodok thopagi paudi laikide pumna yengma matamda hariba polling station ani ase yamna ingna santi oina pangthoktuna osi pamdaba thodok thokpa gi paw leite koi polling station ani sigi oiba akupa marol natragana chapchaba masing adu di horen vote thadaba loiba pung manga gi matungda masigi chapchaba figure se pangane TOMTV na ngasigi repol gi oiba pawdam se leiriba polling station ani khurai gi oina leiriba polling station ani sigi oiba pawdam se miyam da thamjabaga loinana hariba polling station ani asida yamna ingna singna yamna section thorang gi marakta vote thadana ke hiram singi matangda pawdam seriba cameraman anan ga loinana nabukumar khawpam Times of Manipur Sajeb Moirang Kampu